अहानबदा मरोइबा पाउ पिजरी मागी फुरुप की ओइबा वाखलोंदा मिरेंग सिंह थमनदुना अमदे थबक तौनरकपना मणिपुर अपुनबगी वाफमदा अकाइबा ओइरक्ते अमुको Bridging Divides for the Shared Future haiba themda pangthokhiba miyamgi mifamda saruk yakhiba singbu thagatpa phongdokjari folks Manipur ki irang asi BJP ki double engine government asina thokhanbani ke Mega Chandra Taranithoi Suba State Level Khangminasi Iramdam Quiz Competition pangthokre Chahi ani suraba irang asi maitaina matam chana makeup thoklapnabadi phibam asi yoramdaba yai MLA Arun Kumar amadi lupa lakh taruk henbagi yungo amadi yungang sing thogaiduna amadi mai thaduna manghankhre Kurumjari Mami TV na sandok jaba prime time news meeting tabiri besengbo nirupama mutum na taram na ukjari pau sandok na pizari Haukiba me ahum lising ani kungo hundoida Manipur gi mapandagi changlakhiba chin kukki jo phuruki mioi kharana Manipur gi apunbagi saktamda singnaduna tatharakhiba chahi ani mapung faraba lan adubu ningsingduna amadi Manipur miyam gi oiba apunba warep amal loduna center lengakta taksinduna Manipur gi mahusagi ingtapa phibam aduda hanjilakna pandamda Federation of Civil Society Organization folks Manipur na sinduna Imphal East District ki manung channa leiba Yumnam Khunau Community Hall da anirak suba me ahum ningsing nomit haiba banner ki makhada Bridging Divides for the Shared Future haiba thim da pangthokhiba miyam gi mifam aduda nungsa gi maisa tungoi naraga leipak ki damakta awa ana thidana saruk yaba lengbirakhiba tongan ba civil society organization kundaminari ba tongan ba yellow group singi miyam Maira Paibi Club Lanai Miyoi Singh Intellectual Singh Amadi Maru Oina Yumnam Khunaugi Club Maira Paibi Amadi Akoibada Leiriba Khungi Miyoi Singh Khudingmapu Federation of Civil Society Organization folks Manipur gi Maikaidagi Tawbimal Khangba Uchabaga Loinana Thagatpa Phongdokjari Loinana Thauram asi Mai Pangna Pangthokpada Selgi Amadi Pochai gi Achauba Mateng Pangbirakhiba Amadi Thauram asi Saruk Yaba Lakpada Transportation gi Achauba Mateng Pangbikhiba Tongan ba Transport Association Sing Imphal East District Administration amadi Thauram asi pangthokpada wakhal gi amadi pangal gi thauna hapirakhiba tongan ba sinphamda leibiriba miyam pumnamakki maphamda Federation of Civil Society Organization folks Manipurna ngamkhai leitana thagatchabaga loinana tawbima khangba uchari Chahi ani helaba Manipur gi violence asi nation asi ki oina amuba numit amani thokliba irang asi BJP na matam chana loisil hodabadagi hojik phawba warsin purakpa ngamdana leiri haina MPCC President Kaisam Mega Chandrana phongdokre wafam asi ngarang New Delhi da leiba All India Congress Committee AICC gi headquarter da pangthokpa pawgi mifam amada phongdokhibani Paugi mifam aduda Kaisa Mega Chandrana makhatana haikibada Manipur gi irang asi BJP gi double engine government asina thokhanbani BJP na irang asi lumna logdabadagi waroisin purakpa ngamdana leiribani Manipur gi miyam pumba kham thengna wari lising ani kunga humdoida peace committee semkhrabasu community ani gi marakta meeting pangthoktuna wahan thok leiba dialogue purakpa leikide BJP government asina constitutional mechanism sing mathau ningthina pangthokhanba ngamdabadagi Manipur gi phibam amuk hana sokchilhali government na miyam gi punsi ngakpa ngamdabadagi miyoi kaya chahi ani asida hatkre amadi government asina Manipur da santi amasung tangdu leitaba purakpa ngamdana leire hojik Manipur gi phibam asi kiningai oiri chawrakna miyoi
लिसिंग हुम्फू रिलीफ कैंपसिंगदा चंगजफम लौदुना लेरे खुंजा पुनमक कम्युनिटी हॉल सिंगदा यारेकनादुना लेरे मियामगी मरु ओइबा लाइफ लाइन ओइरिबा नेशनल हाईवे सिंग चही अनि थिंगदुना लागले मणिपुर प्रेसिडेंट रूल थमलखरबसु मणिपुर इरंग तोइना थोकपा मरमना तंगदु लेताबा स्टेट अमा ओइहंद्रे हाइना फोंदोखे Governor of Manipur, Unusa Wikeji, she formed, Honorable Governor formed a peace committee in 2023. After forming the peace committee in 2023, there was not a single peace committee meeting to resolve the situation in the state of Manipur. And we are waiting for all political parties and the peace committee meeting to resolve this issue. Ethno Heritage Council Herikona Sindona Pangthokpa Taranitoi Suba State Level Khangminasi Iramdam Quiz Competition Ngasi Tongan ba College Singda Center Oiduna Pangthokre Waikhom Mani Girls College Amadi GP Women College da Center Oiduna Pangthokiba Competition Aduda Mahiroi Chahunga Yankai Henbana Saruyaki Competition Aduga Mari Lenana Herikongi Secretary General Ahibam Anana Fondo Kibada Hauzik Amade Haurakliba Mirolda Lamdam Asegi Maramda Ningthina Khanganabagi Pandamda Competition Asi Pangtokpani Haurakliba Tungi Mirol Singna Imaleba Mushiba Amade Iramdam Asegi Maramda Mamutana Khangbat Jangi Masi Ningthina Khanglaba Matamda Asengba Marebak Musibagi Wakalol Lakani Haibasi Herikona Thazabani Thazaba Asina Manga Thamduna Khangminasi Iramdam Hairiba Quiz Competition Asi Jahi Kudingi Pangtoktuna Lakpani Herikona Thamliba Pandam Ase Mapung Pawan Bada Lamdam Asigi Miyamna Mateng Pangbiyu Haina Phungdorakle Loinana Pangthokiba Taranitoi Suba State Level Khangminase Iramdam Quiz Competition Lising Ani Kunmanga Asida Team Sahunga Yankaina Saruk Yaduna GP Women College DM University Amadi Waikhom Mani Girls College Thobal Mafam Anida Pangthokiba Written Preliminary Round Quiz Asida Mark Khwaidagi Wangba Team Taruk Khangatle Team Sing Asigi Final Oral Quiz Competition Asi Lagliba May Tara Taruk Lising Ani Kunmanga Irai Numita Loop Asigi Foundation Day Numita Pangthoklagani Loyana Consolation Prize Ki Damakta Team Tara Amasu Khangatle Team Tara Asisu May Tara Taruk Loop Asigi Foundation Day Numita Prize Asi Loba Lakpinaba Amadi Thauram Asida Saruk Yabiyu Hairagli Numit Asida Ngasi Written Preliminary Round Quiz da Yaukiba Mahiroi Pumnamaknasu Saruk Yabiyu Haina Phungdorakle Matung tarakpa ekoi hariba competition sing asida ekoi sang sida satha jagat lo ba adung da ba rem dong phung ni si kuisa se ekoi matung ta su ekoi series ekoi episode ai matung pakuk sarakan da masida su ekoi iram dam si mairo sing amadi mairo sing jina saru jadi duna ekoi iram dam se khang do ya de ai iram dam imale ba sing si do ya de habi adu duna mang da tamakan da hariba competition ase hum hana su ya habi Wahan Boxi Koi, Manzari Tuga, Maruila, Tang Taraga Matazu, the Tang Tramatazu, the Banda, Hikon Bak, Koi Lazy, Hariba, Tang Tramatazu, Quick, Hariba Community, Lam Kisa, I see, I think we do the Bangkok Sagani, Aduna, Ikoi, Hozik, Ikoi Puari, Ikoi Nat, Ikoi Culture, Ikoi Sagadi, Ikoi Lining Lachon, Aduga Ikoi Sana, Mahironi, Ikoi Sanadi, Masana Singh, Amadi, Ikoi. Koi puariga koi lairaba koi epic lairiba koi like me ama lairi tuan lai me masi mong ta khang mong thau tai masi khanga kanda koi masina koi iramdam nusiba duga ai iramdam si masi awang wa thang te pukhana na bofana wa kanda koi me am punna koi iramdam nusiba se masi khang no khona si Hauzik Thokliba Jahi Ani Suraba Irang Ase Maitai Purumna Matam Chana Mikap Thoklamnabadi Phibam Ase Yauramdaba Yai Haina Wangkai SC MLA Thangjam Arun Kumarna Phongdokre Wafam Ase Ngasi Nongpok Ingkholda Leiba Iputo Pureirongba Harauba Amadi Community Hall Ama Nauna Semjinduna Miyamda Sinabagi Thauramda MLA Arun Kumarna Haikibani Thauram Aduda Athoiba Mithunglen Oikiba MLA Arun Kumarna Makhatana Haikibada Miyamgi Mihut Ama Oina Kunai Ase Chaukananaba Thabak Khara Toba Haibasi Tangai Fadabani Miyamgi Mihut Ama Oina Kendra Asi Chaurabasu Community Hall Saba Amadi Atai Development Kaya Paikatuna Lagli Jahi Ani Mapung Faraba Lal Asina Maitai Puruki Lining Laisogi
mafam kaya changba ngamdana leiriba asi aikoina matam chana mikap thokhodaba amadi lining laisol gi mafam singbo hanna yengbidana thambadagi atopa purupna khudong chaba laukibani miyamna wa khanabada phongna khanabagi mahutta haidokpa yaba yadaba haiba thausil ama makhada lona thupna khanaminasi haina mahangna makhatana phongdoki Manipur tangna thokpa thodok amagi manung chana nupana nupada chathaba crime amagi manung chana masamangna chalaiba football academy aduda leiba juvenile oiba angang singda sexual assault torambagi thodok lamdam asida su tholakli hairiba thodok asi hangang AC gi manung chanba hangang police station na konbada leiba football academy amada thodok asi thokibani thodok aduga mari leinana sexual assault da January ba academy adugi chalairiba miyoi adusu hangang police station na investigation chathana balokhat khre thodok aduga mari leinana imung manung singe miyoi ni haiba amana phongdorokpada mahaki machanupana academy aduda laktaba yade haiduna nungthilgi pung ama tarakpa aduaida kauraki matam aduda academy aduda leiriba angang singi guardian sing laktuna angang singi award apa hangnari ngaida mahaki machanupana academy asida leihoba ngamlaroi haina hairakibani haire Makhatana mahangna machanupada hangluba matamda academy adubu chalairiba miyoi aduna sexual assault tobire haina hairakibani atopa leiminariba mamanaba singsu sexual assault loina tawi haina mahangna tamki mahangna makhatana haikibada football academy asi thingjanbiu leiriba angang singi tungi career da soktana namba mari leinaba singna yengsinbiu haiki Amaromda football academy aduda miyoi punna kun leibigi manungda academy adubu chalairiba miyoi adugi yumda miyoi 13 rom leibani hairi lemhauriba miyoi sing aduna makhoigi khangna chanaba singi yumda leiduna academy aduda yaubani hairi angang sing adu tongan ba lam singdagi laktuna leibani su hairi maru oina irang asina maram oiraga lanjenaraktuna relief camp da leiba miyoi singsu yauri hairi Kuina angang che da tambu matamda ai nombu angang na lakte dungang ji ngatang lapiu bawana harpa ai ni chalo kana pung amata da minta wane di yawe wa yo kan da gajan na lo la kan angang ji mai mai chang ro ke ki wali ko le na hang na man matam ji da mawai ji le le hu ma maro na hare kari ji ko kana mai amang thu ma na ai sai to da hui sa ma na ha min to sai to ati lang ne man loi na to ko le na hai kwai tare wan di khinu ko moi na Agang man ini orang lain tu lebih nama lengan ini mungkin man hok mana macam jajan man de. Aduh matang jajan man boleh lakukan dah, aku biasa menjadi kau jadi. Kau nanti paham macam mangan FC saja, masih jema mapun sih kau na, amda pasal tahun dah, main makada, amda tahu tu amda tahun dah. Agang aku jadi tu pergi sekolah dah, minta muka apa ya, napa aku menjadi tu dah, hai. Sa mari aja lah. Sangat sih laki biji, oh degi yang pay na matang ni semahnya kau degi sih dah lak, aham dah hangjar mereka. Mui training tu ikut ni ambil yang beri sana beri yang lepas apa, mai lamsat sih di yang kaman bahaya tare, mana lamsat ya. Angang di moren, kalau padan dapat pon dapat angang di disiplin lain dapat na tahu macam moren sidang dapat disiplin jauh dapat dah macam ada macam dah. Atau landar pun dapat tahu gimana lu tambil lalu tambil leh mereka. Angang pun jaga tu begi, kalau tu angang mana thang pai jangan ni kan hanya milik. Mana begi kalau head fighter. Maning dah lagi. Maning nongtumam mamangan. Ada nem develop. Atau pasti dah betul mana tu? Atau pasti dah betul. Ojiku nanti ada kau di angang madi mau video kapal angang madi channel na polisi wakam mau sama. Kena ada polisi sana. Kena yang wangu tu sana besar kiai. Mana video kapal tu macam phone number long lagi ni. Ada orang polisi lain wangu kau boleh. Khetrulekai Rising Club KRC Thombal Khetrulekai na senduna Career Guidance haiba asida nongmagi oiba awareness program ama ngasi Thombal Khetrulekai Hautabi Lampakta Labor Club asige complex ta pangthokre awareness program aduda guest speaker sing national awardee amadi national trainer Dr. Narengbam Rajiv Kumar social scientist Dr. Danavi Laisram SS Career Solution gi Solution Managing Director Sanjembam Solomi Devi Thombal Municipal Council ki councillor Puyam Zote Maitai na singba athoiba mitung len sing oina dais da famki career guidance ki matang da awareness program gi thoram kari gi damak pangthok ibano haibagi martang da
Khetri Lekai Rising Club ki President Sanasam Yaimana nungi oiba warolda Lekai lamdam asigi haugalakliba lower class dagina class 12 phawbada mahi tamliba Mahirui singna makoina mahi tamlingai manung asida kari karam tauraga makoibu mai pakpa mahiroi amamam oigadage amade tungda achangba mioi amamam oiba ngamnabagi lambi yatpiba oina ngasigi awareness program asi pangthokpani haike thauram adugi guest speaker oina saruk yakiba singna asumna mahiroi singna mahi tamlingai exam mamangda career guidance sinbiba asi yamna tangai fadaba amani exam manungdana Makoibo asumba lambida chatkinaba career counseling ki program pangthokpigadabani haina sili langliba clubpu thagatba phongdokhibaga loinana mahiroi singna kari karam tauraga mai pakpa oigani taugadaba tauroidaba sing niyom chumna lairi karamna pagani mama mapa oiba singna kari tawgani amadi coaching tuition tawbagi kanaba kanadaba singi matangda sandona wafam sing thamnake Maitaibu scheduled tribe list that Jananaba, Manipur High Court Manipur government the recommendation Amat Thana Bagi Pirakiba, Directive Aduki Mayokda, in Kunja Lising Aniga Kunga Humdoigi, Megi Tang Humda, Jorjanpurda, All Tribal Students Union at Sumna Sindura, Jatakiba, protest rally Aduki Marumda, Kukizo Singi Organization Singna, Hidden Agenda Ama Yauna, Maite Singi Matakta, Landana Ba Amadi, Makogi separate administration, Tana Bagi Taurang Toba Uiramle Haibasi, Hojiti Yamna Mayak Sengle. Madugi Mayak Laraba Kudam di Kukizo Singi terrorist Singna, Taurakliba Tabak Sing Amadi, Makogi Poktak Tabak Tauriba Kuki Zogi Organization, Mayam Aduna Ngang Libawa, Tauriba Tabak Sing Amadi, Siliba Tauram Sing Aduna, Irai Laina Taksari Haidi. Kuki Singna Maite Singi Matakta, Landaduna, Manipur Lengaktagi separate administration Tanba Asida, Government of Indiana Saugat Begi, Miamna Yaning Daba, Lading a Jerak Asida, Jorjanpur District DC Su, Pongna Saugalabra Haibasi, Ekogi Wahangni. Maram di Jorjanpurda Sinkiba separate degi program asi, Atopa Miamgi Oiba meeting Amasilaga, meeting Adugi Manunda, separation degi wapam. Yausilakpa oiragadi DC na khanghogdabani haiba yai adubu hanadagi hauna separation degi thauram singani haina lauthoklaga siliba thauram asigi permission piba asi Manipurda hanna irang thoknanaba anoba thausil ama oigani masigi sumasakta Ministry of Home Affairs na sinduna nakal ani wari sanaduna warisun puraknaba hotnariba asidasu sathina akaiba piragani Samna Hairabada separation degi Tauram Ama Silan Bahaibasi, Manipurda Nauhona Irang Torok Naba Yumpam Amat Lengak Nathon Bani Haina Lawi. Terrorist Singna Landarak Padiki Manipurgi Apun Basaktam Ngakna Bakona Bada, Tawaina Ponta Pikraba Atoba Atobi Singi Mapamda, Miamna Paksana Ayuktagi Hauduna, Haikalekat Damduna, Ikai Kumnaba, Utliba Amadi, Mipung Kuding Maki Tamuida, Lauriba, Manipur Kanabagi Pirep Aduna, Manipur Tugaiba Sungam Gamloi Haibagi Lengdraba Kudam Amani. Maram Aduna separate administration Tanbada, Masana Masagi, demand Adu Pangle Haina Kanjaduna, Megi Tang Ahum Kudingi separation Degi Tauram Kukizo Singna Pangtokliba Adu, Oiroidaba Ningba Kairaba, Angauba Singi Joyrol Ama Adum. Matam Pumbada Oiragani Haike Manipurda Kundaminariba Purup Singna Magi Purupki Oiba Wakalonda Tongan Ba Amadi Akanaba Mityang Sing Tamduna Wangang Narakpa Amadi Tabak Taurakpa Asina Manipur Apunbagi Mapamda Akaiba Oiragli Kamlup Kudingi Tongan Balengak Amamamgi Wa Ngangliba Makai Kamlup Sing Adugi Ngai Haki Oiba Maongda Karigumba Karada Kanaba Oizarabasu
कांगलुप खुदिंग की तोंगानबा लेंगाक अमममगी वांगांग लिबा मखै कांगलुप सिंग अदुगी ngaihaki oiba maongda karigumba kharada oijaba phanglabasु tungda lakadaba matam singda mangjaba oirakani haibase ningsing minase manipur da sahi kayagi mamangdagi khunda minarakliba aikoi masel ge marakta india lengangna divides policy tawduna tokai tahana basili haibase matam pumna makta ningsing minaragade kangluk amana kangluk amagi mathakta ngangnariba chainariba asida sizinariba wahai wata singi phajadaba matang kaya yauriba adu khara makhaida oirabasu hanthagani khale mai pakpagi firal yungba yaroidaba lan natraga muknaba amagidamak aikoi thabak tawroisi haiba wakhalon खनबा हौरसी हाइना अमुकोना फुरुक खुदिंगमक्ता आपलु तौजरी हाइना चेरोल असिदा फोंदुरकली अवांग नोंगपोकता अना लायंगी लमदा ममिंग चटलबा रीजनल इंस्टीट्यूट ऑफ मेडिकल साइंसेस रिम्स दा अहानबा ओइना नुपी अमदगी एंडो ब्रोनकाइल ट्यूमर माइ पाकना लौथोखरे हाइरे रिम्स की मेडिकल सेल ना थादुरकपा चेरोल अमगी मतुंग इना ngarang lungs cancer na naraba masagi jahi humputara suraba nupi amadegi operation tawduna tumor adu lawthokibani operation adu rims ki department of respiratory medicine na chathakibani asigumba operation asi awang nongpokta ahan bani nupi asi hojik tapna masa fagalakli haire Revoy iromna iba Memories of a Ray Affairs with the Clouds haina mingthonba lairik amang ase nungthil Major Khulda laiba Manipur Press Club ki thangjing holda phongkhre thoram aduda RK Rameswar Singh General Secretary Organization National People's Party Manipur Unit Nongmaithem Kiran Kumar Singh former convener Manipuri Advisory Board Secretary Academy New Delhi amadi Moirangthem Parisana Singh former Jilla Parishad member na athoiba mitung lensing oike Dr. Sundari Irengbam Associate Professor DM College of Arts na lairiki maramda wangangke Manipur Liquor Prohibition Act 1991 ki section 69 ki manungda Commissioner of Excise Manipur ki mityang makhada Kakching amasung Thobal District ki manungda leiba Excise Station singna District ani asigi tongan ba mapap singdagi fagatlaba lupa lakh 6 henbagi yungang amadi yungau sing ngasi yairipok Excise Station da mai thaduna mangankre yu sing manghan bagi thabak adugi matangda Thobal District Excise ki District Level Nodal Officer Pangambam Rajina Fongdorakpada ngasi manghaliba yu sing ase Thobal amasung Kakching District ki manungda leiriba Excise Station sing yairipok Lilong Thobal Kakching Palel amasung Sugnu ki Excise Station taruk asina mamang chahi lising ani kun gamari ki me ki thag dagi chatliba chahi lising ani kun manga ki March ki tha phawbada phagalaki bas sengne ngasi manghaliba yungang sing ase punna lupa crore taruka lising yangkhai manga romni haire Fatraba mayai karaba nisa sing asibu marufangna manghanbada lamdam asida leiriba miyamna mateng pangbiyu amade Police Clubs Organization Association amasung maira paibi singnasu corporate tawbiyu haina District Level Nodal Officer Pangamam Ranjitna makatana appeal tawrakle Yairipok Excise Station, Thobal Excise Station, Palen Excise Station, Kakching Excise Station, Sugnu Excise Station, Lilong Excise Station ni haiba station singna phagalakpa using ni ngasi manghan gadoriba using asi haukiba 2024 May dagi chaliba CAC gi 2025 March phawbagi using ni masida police station singna sinakpa using su yauri manghan gadoriba using asi adudi Indian made foreign liquor 11 liters 90 point Beer da 27 liters, DIC liquor da 6,199.50, while the 1.5 liters, apunba liter masing
6,023 to 39.9 liters ni apunba amount value na 6,35,790 ni hariba yu singasi fattaba mai kaba nisha singbu maru phangna manghan nabagi pandamda miyam na mateng pangbiu amadi police amadi club maira paibi imai ben singnasu cooperation pibiu haiduna district 11 northern officer piranjit ngasi nungthil sakhangdaba miyoi kharana Imphal East Porompat police station akonba khetri awang lekai de leiba Princeton International School gi geta hand grenade ama thamjilam le hairi bom leire haibagi pau tabadagi mafam aduda leiba miyoi singna police ta pau pikhi Porompat police team ama bom expert ka konana mafam aduda lagduna bom adu asoi angam yauduna loktokre bom adu kanana kari maram gi thamjalam libano haiba chapchana khangba ngamdri hairi Sri Sri Govindaji Temple Board की हाने की प्रेसिडेंट ओरंबा ex Chief Minister N Biren Singh Govindaji Temple Book Keystone Company da sinaduna semgat sagalamba sing quality control tawram dabadege Govindaji Temple ase masak tihan badan natana lai khuramba lakpa miyoi singda khudong chadaba kaya mayuk nari haina Sri Sri Govindaji Temple Board की section officer Baris Sharma phongdorakli wafam masing asi Sri Sri Govindaji Temple Board ki office da pangthokiba paugi mifam amada paumi singda phongdokhibani mahangna makha taradun haikebada Temple Board asige hana president oiramba XCM na mandir asi fagatnabani haiduna board ki miyoi sing amata tanaramdana angam athongni haiduna power sijanaraga mandir asige changpham asibu keystone da sinaduna tharamba lambi asi quality control tawbidaba ngaihaki thikagi maongda thajilamba amadi Turchan Maharaj matamdagi Govindaji Temple asida leiramdaba anoba gate sajilamba asina maram oiraga lai khuramba lakpa miyoi singda khudong chadaba kaya mayoknare lambi asisu nung tarakpa matamda leikhomna chatpa yadre maram mayam asina Govindaji mandir asi nongmagi kangkhong chaiba haurakle Keystone da quality control tawramdaba infrastructure sing asi semjin binaba kayarak hairurabasu ngasi phawbuda response amata pirakpa leite lagi mafam asida angam athawni haiduna rajniti tawsan birakanu center leaders singna yanaba lagi mafam asida tat tawbiganu loinana khudong chadaba mayam asi mari leinaba authority singna yengsin biyu haina makhatana phongdokhi Fit India na laibak asigi nahasing amadi citizen singbu masama ufana thamnanaba amadi environment bu taru tanana lehna bahotnabada aikoi pumba cycle thausi haina haukiba chahi lising ani kunmari gi December dagi haudokiba nationwide drive asigi saruk ama oina drive asida institute singda leiriba teachers course amadi academic mentors singsu saruk yagadabani haina ngasi laibak asigi mafam kayada pangthoknariba Fit India Sundays of Cycle Teacher Special Edition Sports Authority of India Saina Sinba Mahiroi Amadi Oja Kaya Saruk Yaba Cycle gi rally amaga loinana ngasi Thawbalda pangthokre Sai SDC Kumalampak Imphal gi Center in charge Maibam Ramani Chanu Sai IGMA Thawbal Wang Matabagi Mukna ko Saurapam Norendro Ministry of Yaski State Director NYKS Laistram Marjit Kumar DMU की Department of Anthropology के Associate Professor Dr. Akoizam Brojen Sai Retired Athletic Coach Konsam Michael Majingba Kayana Saruk Yaduna Pangthokiba Thoram Aduda The Sophia English School Thawbal की Headmaster Akoizam Zugesor Singna Thawbal Wang Matabada Leiba TDTTA की Indoor Hall Mamangdagi Cycle Rally adu lamthaki amadi Thawbal Kaital amasung Wangjing Kaital Pauduna Kodombokpi Sports Complex Phawat Chaluraba Matung Table Tennis Thawbal gi Khelo India Center su oiriba TDTTA gi Indoor Stadium da amuk hana lanthungpam oike Sai gi maikaida gi saruk yakiba athoiba mitung singda khudol kaya su tamki ngasi gi thauram aduda athoiba mitung oina saruk yariba Sophia English Thawbal gi Head Master Akoizam Zugesona
भारत सरकार प्रजा सिंबु मसा मऊ फनबा अमदी इन्वायरमेंट बु फगलहनबा पाइखलकलिबा फजरबा ड्राइव असी आइकोई पुमनमकना माइ पाखननबा होनमिनरसे ड्राइव असी माइ पाखनबदा लेंगाकी ओइबा अखनब नियम लेहनिंगी पब्लिक नसु लेंगाकना पाइखलकपा नियम सिंग ngang चटपिदुना हक्सांग फबा नादा येक्तबा लमदम अमा ओइहनसी हाइना फोंदोकी कुमजालिसिंग अनिगा कुनगो हुमदोगी मेगी अहुमदगी कुकी नार्को टेररिस्ट सिंगना अतमनना मैतै फुरुपता लांदारकपदगी ngasi फाउबदा लोइसिनबा नाइदना लेरिबा असि अरोइबा वारुइसिन अमा पुरक्तुना महौसागुमना इंचिकपा तंगदु लेताबा इरमदम अमा ओहेनना बाखोनबदा मणिपुरदा लेरिबा येलहौमी इंडिजिनियस सिंग अमता ओइना पुनसिनदुना चटमिनबगी मतम ओइरे हाइना नोंपोक सयांग अपुनबा लुक NSAL गी प्रेसिडेंट आनंद लाइस्रमना फोंदरकली माकी वाफम असे ngarang मेगी तांग अहुम निंगसिंगदुना मफम कयादा पांगथोकनखिबा थौरम सिंगी सरुक अमा ओइना NSAL ना ऑल यारिपोक यूनाइटेड क्लब्स ऑर्गेनाइजेशन अमदी यारिपोक अपुनबा मैरा पाइबी लुप सिंगा खुसम नरगा सिंदुना यारिपोक कैथल ट्रैफिक आइलैंड पांगथोखिबा अथौबा सिंगदा मैरा कटपगी थौरम अमदा आनंद लाइस्रमना फोंदोखिबनी आनंदना मखाताना फोंदोखिबदा कुमजालिसिंग अनिगा कुनगा हुमदोई मेगी अहुमदगी कुकी नार्को टेररिस्ट सिंगना चथरखिबा लांदा इमा लेबाक कन्नबगिदमक ई कत्तुना थवाइना पोंता पीख्रबा अथौबा सिंग अमदी कुकी मिलिटेंट सिंगना हातोक पीख्रबा सेंट्रल अमदी स्टेट सिक्योरिटी पर्सनल सिंग लान असिदगी सोइनाइदुना लेरिबा इजिल इनाउ सिंग अमदी तोंगान तोंगानबा रिलीफ कैंप सिंगदा लेरिबा मियाम पुमनमकी मफमदा इकाई खुमनबा उत्पा ओइना कैंडलगी मैरा कटपगी थौरम असि सिंजबनी मसिमंगना पेनबिगनी हाइबगी वाफमदि लेते अदुमकपु अथौबसिंग अदुना पिबिरंबा परा अदुना लान असि माइ पाकनबा अखोय अमता ओइना पुनसिनबा मथौ तारे चिंगतम अनिदा मानदबा मओंगदा लेंगाकी लो अमदि ऑर्डर सिंग चथबा चटनबदौना तौबा इंडिया अमसुंग मणिपुर लेंगाक अनिना अमदि गवर्नरना तुमिना लेसिनबगी मओंग असे यानिंगबा यानिंगदे पेंदे अदुना येलहौमी अखोय महौसागुम तंगदु लेताबा इनमदम अमा पुरकनबा अचौबा थौदांग लौमिनदुना पुन्ना होनमिनरसी हाइना आनंद लाइस्रमना अपीलसु तौरकी मैरा कटपगी थौरम अदुदा यारिपोक माइकैगी क्लब्स ऑर्गेनाइजेशन मैरा पाइबी लुप सिंग अमदी अरामबाई तेंगोल यूनिट 2 गे कमांडरना लुचिंगबा टीम अमसु सरुक याखी लोइनना इमा लेबाकना याइफरे बुदौ पाखंगना याइफरे अरामबाई तेंगोलना याइफरे हाइबा खोलाव कयासु पुन्ना लाउमिनके na tamthina hat kraba koi gi chilnaw sing amadi koi gi family sing loina na koi gi army gi amadi ona farbe chilnaw sing adu da koi kai kumna ba utpaga loina na hairiba lana du da sokna bada koi gi chi houda ba koi soi national amadi international gi pau amuk pijari इंडियाना पाकिस्तान दगी पुसिलकपा पोलम खुदिंगमक अथिंगबा थमख्रे अप्रैल 19 दा जम्मू एंड कश्मीर के पहलगाम दा थोकेबा टेरर अटैक अदुगी मदुंग इंडिया लेंगांगना खुदक्तगी पाकिस्तान दगी पुसिलकपा पोलम सिंग अथिंगबा थमख्रे खोंगथांग असे नेशनल सिक्योरिटी अमसुंग पब्लिक पॉलिसीना मरी लेनना खुदक्तगी चनबा हौरगनि हाइना मिनिस्ट्री ऑफ कॉमर्स एंड इंडस्ट्री माइकैदगी ऑफिशियल ऑर्डर इशू तौख्रे डायरेक्टर जनरल ऑफ फॉरेन ट्रेड ना पॉलिसी लिसिंग अनिगा कुनगा हुमदोय एमेंट तौदुना अकंगनबा क्लोज अमा प्रोविजन ऑफ इंपोर्ट फ्रॉम पाकिस्तान हाइबा हपचिंदुना अथिंगबा असे थमखिबनी खोंगथांग असे के मतुंग इना डायरेक्ट नत्रगा इनडायरेक्ट इंपोर्ट सिंग नत्रगा मांगजौनना पाकिस्तान दगी थारखराबा नत्रगा इंडिया दगी थादोखिगदबा पोलम सिंग पुमनमक मखाताबा ऑर्डर अमा लाक्त्रिबा फावबा अथिंगबा थमलखिबनी अथिंगबा असे हाना लेरंबा लालोन इतिकी रेगुलेशन के मतुंग मनुंग चनबा अमदी चंदबा पुमनमक यावरे हाइना पाव असना मखातारी पाकिस्तान सौगतुना वांगांगबा मियोय अमता लेमना थारोय आइनगी ओइबा चैराक फंगनगनी हाइना आसाम के चीफ मिनिस्टर हेमंत बिस्वा शर्माना फोंदोखरे हौजिक स्टेट असिदा पांगथोक
पांगथोकलिबा पंचायत इलेक्शन का मरी लेना इलेक्शन रैली अमदा हेमंत बिस्वा शर्मा हाइकिबनी पहलग्राम अटैक की मतुंगदा इंडिया की लेहाउदा पोकपा मियोय सिंगना पाकिस्तान सौगतुना वांगांगलुबा मियोय मखाताना फागत लेप्त्रे मखोय की मनुंगदा ऑपोजिशन की एमएलए अमा यावरी ngasisu मखाताना होजाई अमदी साउथ सलमारा मकाजार डिस्ट्रिक्ट तगे मियोय अनि अमगसु पाकिस्तान सौगतपा वांगांगलुबगी दमक पुलिस ना फागतख्रे हाइरे हौजिक फावबदा पाकिस्तान सौगतपा वांगांगलुबगी मियोय 38 फादुना जेल गे सारंग मनुंगदा लेरे मखोय लोइनमक लोगे खुतगे नानथोकपा यारोय पाकिस्तान जिंदाबा हाइना लावबा मियोय सिंगी मकोंग थुदेकनी हाइना पाकिस्तान सौगतपा मियोय सिंगबु वार्निंग तौखे अखोइना प्राइम मिनिस्टर मोदी अमदी इंडियन आर्मी बु सौगतुना मालेमगी मफम सिंगदा लेरिबा टेररिस्ट सिंगबु मतिक चाबा दंदी पिहनगनी हाइना हाइके लंबी की खुदोंथीबा थौदोक अमदा ngasi ayuk जम्मू एंड कश्मीर की रामबानदा आर्मी की गाड़ी अमा लोकता तासिनबदा जवान अहम सिरे ऑफिशियल सिंगना फोंदोरकपगी मतुंग इना ngasi ayuk पुंग 13:13 रोम ताबा मतमदा जम्मू एंड कश्मीर की जम्मू श्रीनगर नेशनल हाईवे 44 दा लाकपा आर्मी कन्वॉय गाड़ी अमा रामबान की मनाक्ता लेबा बैटरी चश्मादा फिट 4 लुबा लोक अमदा तासिनकी मदुदा यामद्रबदा आर्मी जवान अहम खुदक्ता मफम अदुदा सिकी आर्मी कन्वॉय अदु मौसागु मफम अदुदा पेट्रोलिंग ड्यूटी चटपनी हाइरे हौजिक सोशल मीडिया सिंगदा थागलकलिबा CBSE के क्लास 10 एग्जाम की रिजल्ट लाकलिबा अप्रैल 3 लाउथोकलगनी हाइना जेरोल अमा थोकलिबा असे अरानबा सासिनबनी हाइना सेंट्रल बोर्ड ऑफ सेकेंडरी एजुकेशन की माइकैदगी फोंदोरकली एग्जाम की रिजल्ट असे हाइदोकपगी मतम मथंग चयोल फावपगी मनुंगदा लाउथोकलबा याय हाइनासु बोर्ड असे की माइकैदगी फोंदोरकली दिल्ली दा इलीगल इमिग्रेशन गैंग खुदपु थुगाइख्रे दिल्ली पुलिस ना ngarang इंडिया दा चही 10 हानदगी लोगी वांगमदा मियोय सिंग चंगलकपदा मतेंग पांगबा गैंग खुदपु अमा फागतबा ngamkhibaka लोइनना मियोय 13 फाबगी मनुंगदा इंडिया मचा 5 यावी हाइना पुलिस ना फोंदोरकली फारबा सिंग अदुगी मनुंगदा बांग्लादेश तगी लोगी वांगमदा लेरंबा मियोय 3 यावरी मधुगी मनुंगदा गैंग अदुगी लुचिंगबसु यावी हाइरी लोइनना मखोय की थबक तौमिनाबा अतोपा इंडिया मचा 5 अमसु फागतबा ngamle हाइरी गैंग अदुगी लुचिंगबा चान मियाना पुलिस दा हाइदोरकपदा महाक इंडिया दा तोंगान तोंगानबा चे चांग सिजिनदुना लोगी वांगमदा चंगसिलकपा मरु ओइना बांग्लादेश मचा सिंग अदुना इंडिया दा परमानेंट ओइना लेबा यानबा अमदी थबक तौबा फंगननबा थबक कया चथमिनरमी हाइना मकोक थोंबा पुलिस ऑफिसर अमना मखाताना फोंदोरकली चानमियाना फोंदोरकपगी मतुंग इना मखाताना इलीगल इमिग्रेंट 38 चेन्नईदगी फाबा ngamle हाइना दिल्ली की डिप्टी कमिश्नर ऑफ पुलिस रविल उमरना फोंदोरकली मकोय सिंगी मरक्ता एफआईआर अमा रजिस्टर तौदुना मखाताबा इन्वेस्टिगेशन चथबा हौरे हाइनासु मखाताना फोंदोरकली असम के नालबारी डिस्ट्रिक्ट नुपी अमना महा की था 3 तंगाइरिबा मचानुपा इसिंगदा लंथदुन हाटख्रे थौदो अदु ngasi अयुक नालबारी डिस्ट्रिक्ट के जोवारडी विलेज ता थोकिबनी हाइरे पुलिस तगी फंगबा पाव अमगी मतुंग इना विलेज असिदा लेबा गीतांजलि बर्मन कोबा नुंगती की सुरगा सिंगजबा नुपी असिना महा की था 3 तंगाइरिबा मचानुपाबु इसिंगदा लंथके मधुना मरम ओइरगा अंगांग अदु लाइकनबा ngamdana सिखि पाव असना मफम अदुगी मिवे सिंगदा हाइनिंगाय लेतना नुंगाइतबा पिखि थौदोक असगी मतंगदा पुलिस ता थिजिनबा हौख्रे थौदोक अदुगा मरी लेनना नुपी अदुना तौरिबा अदु करिगिनो हाइबा चपचाना खंगबा ngamdrabasu मखोयगी फैमिली अदु यामना लाइरबा माकी नुपागा मोत्तिनदबा अमा ओइ हाइबसी खंगले थौदोक थोलबा मतुंग इकान कानदना बेलसोर पुलिस टीम अमा मफम अदुदा चंगसिनखे अदुगा इन्वेस्टिगेशन हौखे पुलिस ना सिरेबा अंगांग अदु इसिंगदगी लौखटख्रे
पुलिसना नुपी अदुगी साइकोलॉजिकल की मरमदा थिजिननबा महाकी फैमिली अमदी युमलोनबा सिंह कौखतुना वा हंगलबा याय हारी ममिंग लेरबा योगा गुरु ओइबत नतना लाइनिंग लंबी के गुरु अमसु ओइरिबा बाबा शिवानंद मसागे सही चामग कुनग निपान सुबदा बनारसी के BHU हॉस्पिटल दा लेखिद्रे हाइरे बाबा शिवानंद पद्मश्री अवार्डी अमसुनी मांगना लेखिदबदा प्राइम मिनिस्टर नरेंद्र मोदी ना सोशल मीडिया प्लेटफॉर्म X दा फोंदोखिबदा गुरु बाबा शिवानंद लेखिदबा असि अखोइगी चाउनम अंगजबा अमनी लोइना बाबाना तौबिरंबा थबक सिंगबसु कैदौनुंगदा काउरोय हाइनसु फोंदोरकली गुरु शिवानंद बाबाबु लेंगांगना इंग कुमजा लिसिंग अनिगा कुनगनी थोइदा योगा की लमदा चाउरबा मियामदा कानरबा कया पीबगिदमक्ता पद्मश्री अवार्ड पीखी लोइना गुरु शिवानंद बाबाना लेखिदबा उत्तर प्रदेश के CM योगी आदित्यनाथ असु नुंगाइतबा फोंदोरकली असम के ममिंग चलबा काजीरंगा नेशनल पार्क ता जीप तोंगलगा सा येंगबा चटपा लाक्लिबा मे 18 दगे मतम कक्तना थिंजिलगने मासी मफम अदुदा नोंजु था लाकपदगे पार्क की अथॉरिटी ना चेक्सिन थरोंग लखतपनी हाइरे चीफ मिनिस्टर ऑफिस ना सोशल मीडिया X ता थागलकपा पोस्ट अमदा फोंदोरकपगे मतुंग इना काजीरंगा नेशनल पार्क असे मची अमा पानबा राइनो फंगबगी दमक मालेमदा ममिंग चटलिबने मासी यूनेस्को वर्ल्ड हेरिटेज साइट अमसु ओइरिबने मसी अमखक्तंग पानबा राइनो अमदी कई मरंग कायना फंगबा नॉर्थ ईस्ट दा ख्वाइदगी चौबा नेशनल पार्क अमने मफम असिदा मालेम की मफम कयादगी लम कोइबा अमदी राइनो येंगबा मियोय कया लागलिबनी अदुबु मतम सांगना वेदर कंडीशन फतबा अमदी लंबी सोक्सिलकपदगी अथॉरिटी ना पार्क असि लागलिबा मे 18 दगी मतम कक्तना क्लोज तौरगनी हाइरे पार्क असि असम की नेगोन अमदे गोलाघाट डिस्ट्रिक्ट लैदुना मसी अमखक्तंग पानबा राइनो सिंह की मयुम ओइरिबनी हाइरे इंडिया का कन्ना उमखतनरिंगै तालकता पाकिस्ताना ngasi leimaidagi leimaida leiba target kapsinba ngamba abdali weapon system ama maipangna training launch tokre haire किलोमीटर चामरी गर्यांखै साना कापयाबा मिसाइल जायेंग असी लानमी सिंह सेम सारगा लेनबा अमसुंग मिसाइल की एडवांस नेविगेशन सिस्टम याउना टेक्निकल की ओइबा कया खंदोकनबगी दमकदनी हाइना पाकिस्तान आर्मी ना थादरकिबा वारोल अमदा हाइकी एक्साइज इंडेक्स की सरुक अमा ओइना मिसाइल जायेंग तौखिबनी हाइना आर्मी ना हाइकी पाव अदुदा एक्साइज अदुगी अकुपा मरोलदी फोंदोखिदे हाइरे सानबगी पाव अमुक पिजरी ngasi tarik mari dagina chaliba tha asege 15 fawba बिहार ने युम्बु ओइदुना तोंगान बा इवेंट सिंग गलोइना ना पांगतोकदौरिबा 7 खेलो इंडिया यूथ गेम्स 2025 दा सरुक यारुनगि दमक मणिपुर की सेपाक ताक्रो प्लेयर सिंग ngasi इंफाल थादोक्रे अंडर 18 की प्लेयर टीम अदुदा नुपा मसा प्लेयर 35 अमदी नुपी मसा प्लेयर 35 पुन्ना प्लेयर 30 सरुक यागदौरी प्लेयर सिंग अदुबो ऑफिशियल मरी हाइबदि ओइनाम गांथोइबा खांगेंबम निकेन थौदाम मेमी अमदी वाइहेंबम प्रमोदिनी चनुना लुचिंगली सेपाक ताक्रो मसानगी प्लेसिंग हयेंग तारीख 5 दगी 10 फावबा बिहार की कोनुंग ओइरिबा पटनादा पांगथोकनी हाइरे डिस्ट्रिक्ट वॉलीबॉल एसोसिएशन थोबाल की मीटिंग मखादा सिफल लेकाई गाइडेंस क्लब SLGC यारीपोंगना सिंदुना टीम 12 ग्रुप मरी थोंगना खाइदोक्तुना SLGC सिफाई लेकाई के प्लेग्राउंड ममांग था अप्रैल की 19 दगी चदरखिबा 6 थोबाल डिस्ट्रिक्ट इंटर विलेज मेंस सब जूनियर ओपन वॉलीबॉल टूर्नामेंट 2025 क्वार्टर फाइनल लाइनअप तौखरे ngasi सानखिबा लीग राउंड की अहानबा मैच दा
KYSU Kairembi Khongna SLGCB Sifai Lekai Boostred Set Ahum Sinoda Maithiba Pikre Ani Suba Metsta YPO Thaudamna Hairok Boostred Set Ahum Sinoda Maithiba Piki Ahum Suba Metsta Liwa Lamdingna SLGCA Sifai Lekai Boostred Seta Ahum Sinoda Maithiba Piki Tournament Asige Ahanba Quarter Final Match Hayang Tang Mangage Nungtilda YPO Thaudam Amasung YDC Khoirom Anina Ani Subada Quarter Final Match AA BA A Andro Amasung Hairok Anina Sanagane Ahum Suba Quarter Final Match Ta Tha Asige Taruki Nungtilda Icham Khunau Amasung SLGCA Sipai Lekai Anina Aduga Mari Suba Quarter Final Match Liwa Lamding Amasung KYSU Kairembi Ko Anina Sanagane Haire Tentha Khongbal Welfare Association Takwana Sinduna Team Nimpuna Group Nipan Thokna Khaidokduna Multiplex Playground Tentha da Haukiba Chahi Lising Ani Kungo Humdoi ki April ki Tara Taretagi Haukiba Tawa Trophy Lising Ani Kungo Humdoi Lising Ani Kunga Manga Leibaki Oiba Irang na Maram Oiduna Yaithoktuna Lakiba Adu Mamang Tha April ki Kun Manga Dagi Amuk Sanaba Haukiba Madung Ngasi Sanakiba Match Singda Tournament Asige Ngasi Ahanba Ground da Sanakiba Match da Young Photography App Sina Pointrex Thamai Banbo Goal Ama Sinoda Maithiba Pikre YPF Sigi Mai Pakpagi Goal Amadi Goal Ama Adu Ras na minute Nifugani Panda Chanki Match Asida Pointrex ki Nauba na minute Kut Kuntragani Thoida Aduga YPF Sigi Ras na minute Nifuga Makada Yellow Card Amamam Book Tauki Ani Suba Ground da Sanakiba Match da Sana FC Thawbal Amasung Achan Bingai FC Goal Amamam Chanaduna Draw Chatkre Sana FC ki goal adu Nongdambana minute Kungani Panda Chanki Aduga Achan Bingai FC ki goal aduna minute Kuntra da Tondon Bana Chanki Match Asida Achan Bingai FC ki Indranath na minute Kuntra Kamanga da Yellow Card Ama Book Tauki District Football Association DFA Thobal gi Mityang Makhada Mangal Foundation Maipakpi Organizing Committee na City Club ka khusam naraga sinduna Mamang tha April ki 28 tagi team 13 thoina group nipan thokna khaidoktura Hairok Part 2 Litan Makhongda leiba City Club ki playground da chatharakhiba third Maipakpi Memorial Trophy lising ani kunmanga 9 aside state level men's open football tournament gi ngasi sanakhiba match singda Football Lovers Manipurna RSFC Sanjen Bambo Lakjana Thoikre Kurai FC su Mai Pakre WAC Singjamai amasung SDO Singjamai draw chatkre tournament asigi ngasi sanakhiba ahanba match da Football Lovers Manipurna RSFC Sanjen Bambo yamna lakjana goal taruk sinoda maithiba pikre Football Lovers goal sing adu nausa amasung Malem Nganbana minute taret amadi kuntraga humdoi chatpada goal amamam chanki aduga langambana minute taraga humdoi kuntraga mari kuntraga manga amasung kuntraga taruk minute singda chanba ngamkhibani ani suba match ta sanakhiba WAC Singjamai amasung SDO Singjamai goal ani chanaduna draw chatkre WAC ke goal ani adu Wexan na minute kungani pan amadi kungama panda goal ani chanki aduga SDO gi goal ani aduna bikena minute taragani thoi amasung taragama panda goal ani chanki ahum suba match ta sanakhibada Kurai FC na Sur Hospital Khangabopu goal ani amada maithiba piki Kurai FC ki mai pakpagi goal sing adu Pritam amasung Jete Sona minute 13 amadi minute kungamanga chatpasingda chankhibani
Sur Hospital ki amata ngairaba goal aduna boyaina minute yankai chatpada chanba ngamkhibani match asida khurai FC ki ton amasung manjit match ki minute kunga mapan amade minute kuntra ga humdoida aduga Sur Hospital ki George na minute nifu ga marida yellow card amamam book tokhe Aroibada maroiba pau amu hana pizari magi phurki oiba wakhalonda median sing thamduna amadi thabak tawrakpana Manipur apunbagi wafamda akaiba oirakli amuko Breaking divides for the sheer future haiba themda pangthokiba miyamgi mifamda saruk yakiba singbu thagatpa phongdokjari folks Manipur ki irang asi BJP ki double angel government asina thokan bani ke mega chandra Tarani thoi suba state level khangminasi iramdam quiz competition pangthokre Jahi ani suraba irang ase maitai na matam chana mikap thoklam labadi phibam ase yeuram da piyai MLA Arun Kumar amadi lupa lakh taruk henbagi yungau amadi yungang sing thogaiduna amadi mai thadra mangan khre Hauziki oina Mami TV na sadok jaba prime time news matang asida loishinjare bideng tabiri bas pumnamokpo amuka hana khoromjare